National Viral Hepatitis Control Program amadi Directorate of Health Services Manipuri Sinduna World Hepatitis Day 2026 ki thoram Hotel Classic Granta Imperial Hall the Pangthok-Khre Hepatitis Let's Break It Down haiba teamda pangthokiba thoram aduga mari leinana Health Services Manipur ki Director Dr. N. Hemantkumar na hai matam amada Hepatitis C asi layingbada interferon haiba hidak asi nataba atopa hidak amata leiramde Interferon haiba hidak makal asi mamal yamna wangba maramna cell thum paijadaba patients singdadi achoba kudong chadaba ama mayoknarame interferon asi hakchang dasu side effect yamna leibada natana marang kaina su fanglamde adubu matam khra leiraga chayol amada dose amakal kaplagayaba bag interferon thorakpadage hepatitis C layengbada hena kudong chaba ama ohenke Adubu anoba hidak asige mamalso aduki matik wangbana patients singda awaba ama oike machina laina asi layingbada yum inkol yondrabadi ngamdabki phibam amada lake hepatitis C haiba laina asi matam yamna shangna naraklaga silent attack toba laina makal ama oibana Karigumpa matam chana laying haudrabadi liver cirrhosis fauba lakpiyai hepatitis C asi maru oina e kapanatraga yetum sirin chinabadagi sandokale hepatitis B acidic vaccine kaplaga ngaktopungami aduga hepatitis C di haujik faubada medical science na vaccine putopangamdre kumja listing ani tarani panda National Hepatitis Control Program gi makada state asigi oina RIMS amadi chenim seona mafam tarani panda laina asi treatment tofam center sing hangdokre handakta nauna amok mafam taraga taruk amasho hangdoktuna punna mafam kuntraga marida laina asi layengbagi khudong chaba fangale haina so mahakna makata na fongdoke aduna hojikti khoina laina si matam chana khoi gi maruena high risk group sing siga adagi liver khoi mi khudi mak loina ma hepatitis B C loi tawdi ngamdabanina khoi maruena liver gi function se diren to campus machine general population ni waduna taba sai HIV go era high risk group ta khoi gi sexual worker IV drug abuse loi lai rekwa even khoi gi hojikan de khoi operation tawdo blood transfusion donor ke ga loi mo khoi sigi chi tokthok se jeriba adui matlab general population di maruena khoi liver function se mari khoi ALT se kitang diren to kan di si po se khoi yeng hubde de ba adura ngali matam da hepatitis B C detect oraga khoi vaccine ka tho oraga di aragi treatment ta oraga di khoi cancer se prevent to ga dum mane na lobi ro ko adura cancer is preventable especially in case of hepatitis B if it is detected early and the treatment ta oraga di